Security Forces ke combined team singna ching amasung tampaki mafam singda chathakiba search operation ge tangkak ama oina tampaki tongan mafam anidagi Prepak Pro ge active Cadre ani Fagatpa Ngamkhre Hairi ahanbada fagalaba myoi adude Salam Silojit Singh LI 70 LI 7 Kumar chahi kuntraga taruk ni Hairi mahak ase Imphal West Police Station na konba Oripok Kumantem lekai dege Fagatpa Ngamkhibani Hairi Hairiba Prepak Pro ge active Cadre ase miyam dagi namduna sel khaiba amade pochai huran bana chenaba mioi amane loinana mangondagi mobile handset ama Fagatpa Ngamkhre Hairi amaromda ani subu oina fagalaba mioi adude thokchom sanathoi allies chongthoiba chahi kungamari ni Hairi mahak ase Morang Police Station na konba Tedim Road mayada laiba Oksongbung hairiba mafam asidagi Fagatpa Ngamkhibane mangondagi Airtel SIM card ama yawba mobile handset amaga loinana Aadhaar card ama Fagatpa Ngamkhre Hairi